Megi tang ahumdagi hauraga Manipurda thoklagliba conflict asina maram oiraga community anigi marakta asok apan asiyana kaya nangkraba matungda chatliba chahi asigi tha asigi August ki tang ahumda Torbung Banglada Kuki militant sing phumgani haina thorang tawrakpadagi aikhoigi maitai imaibel singna thingduna phumba yaroi haina khongjang changsinbagi sarukam oina August ki tang ahumda Assam Rifles amadi maitai imaibel singi marakta muknaba thoki thodok asida soklaba iche ama unazabagi paudamadu ice komna puduna lakchari iche asi Bamo Laikai Mange Makongdagi Soram Ongbi Chingkai Nganbi Ichedagi Paudam Tamenasi I see no missy yumdagi start chipung tari makai dagi start tora thoebako akoi kaithengi oina numisi imoinu kaithengi oina winger dy winger singai bangam dagi akoi okto reserve sida pung nipan dai kaithen thungare nipan sidagi koi start toraga mafam si yoba matamda around akoi 10:30 makti tadri na khale adumai yoba matamda koi se jobaga moi myam na isi mafam sidagi hena changjan bigranu na haibako haibse akoi di kaithen gi maiben ni kaithen dagi lakpani na haiba kansida adu igadi changjan biro haina koi kaithen gi group ama changsaleba atai Iche Marak Thana ko Changsan Bigano Hari Pujagasi Kai Waido Oidoino changsan bigano haibadi kokta langkhai se sisida haibadi hojik irang sina kankhannarakpanina mi mayamna su thangre changsan bigano na adumaina haibadi yaringai di lap changsan bigano haideba adu haibadi e akoi di kaithengi saine akoi di yautar ga di manung yongna changani na haibadi adu di imai ben changsan biro na khoi changedana changkan sida akoi kaithengi oina akoi mi around 13 chapane bako nimisigi ahamba reserve ke okto sida di adu 13 chapasida akoi mi mari na oina mamang thara changselakpane changselakpa matam sida akoi gi kauta langkhai di henjelaga Turbungi Yoramdai the bomb pokai mafam Malaydana. She should amu akoi the tatleba. Tatpagan sida akoi ngahak lepagan simaitona imai ben kara junction biro aduga armina tatlibasi akoi tugaisi and haiba. Haibasida aiga koigi isi piariana kaiten number 2 the pamba. Haibidi longmai singlupta pamba isi amaga ibani simang tharaga change changkansida akoina maye pairaga lauramba nupa masa singje khoi maye laura akoina oina laweba haibidi lamdam somdagi lakpiri imai ben punamak sin ninghanaba leitana ngasi thoiba thodongse thokpa yaro haibagi dongta akoi sangsin menasi amata laihobiga no thona phana lakpiba khudimak mangda thana sangsin biro haram akoi lauramaga angangda akoi maye pirama akoi sangsale sangsam makansida akoi si front da tabsda asale front nupa ngakta leirami fasta nupa mayam se khoi wari sanare moi gari mamang da su lei adegi side da su akoi gi gari sina thatlaga leibe matung sida akoi gi gari sina pura block tora thamaga som side da hangba mate ama leiba ahangba sida asale phan nupa mayam su lepi ti gari mamang sida asale phan nupa mari manga ama lei akoi wari sai moi da koi sumai tokdana Manipur da huji thoiba thodo wa thoksi taseng na harbada koi gi iram akoi kan balak pani noi hantu akoi chengjen gi habaji moi da koi request ka loina na hai ado moi si kari haini yade da moi su moi gi duty oram bai akoi de moi ga sum yana da bigi mungna ra koi matungina akoi ga moi ga se attack tongna ba hore akoi di isam sam na harbada ima amani nupi amani akoi gi khuda khulai bai ra ga sapanate only akoi na jali basi akoi na seliba dress akoi na yaujari ba koi gi isa gi palai ba khutcha sina tana koi da moi da khulai amta pura sang banate adubo moi di masagi khulai du control tongna ba pai ra ga leram bane ba akoi di simply haibadi akoi gi Manipur gi puari oiba mafam sida turbung haiba lam sida koki meljensing gi asiba hakjang phumne habasi akoi yaning dabagi haibadi mayokta Manipur jibu kandaba yade haibagi mangjing thana khoi di changbane ba numisida adubo moiga khoiga mungna dure khana dure na khoi khulai ama pairaga changge haibagi wakhalon su amata lei Security na su nakal animaki chamana na yengakani nakal na makhaki oiba thabak torakani habase maitai imaibel singna asa tawrudabana khulai amta paidane amna thajaba thamaga changsalub oidoineba akoi gi nakal animaki saita moina sapmana ba miyeng ding birakani moina khoi bu su ngakpiri ni haibadi moina center du da phallaga lerami ba moina khoi gi su akoi maikai gi su yeng birakani moi maikai gi su yeng birakani haibagi loina na akoi di kari mukhula empire sangbanate simply moi da khoi request tawba sangjabani tawbada bu mungna rakpati moi ga khoi khanare khana koi matam sida moi ga khoi ga yam mungnare wahina su mungnare inaba kharamak su tawre adubu khoi nupa ga nupi ga inaba yadabagi mong leibani na moi se bek hala khoi injan matam da moi gi strict amamam white loi pai adubu only two khatang di black stick pai black stick si sigi size oini sangba si akoi gi khudang khuning sidagi sai mu oini ba moi sang bise black sticks da light red light matek amanga liko magi black sticks mai lakpagi center maksu nataba khara kumthara pasida light red light amanga le asina koi maitai no pisina singjan ba khudingi mana thilli ko
sum thin basida ai som side ta leirami ai som side ta lerga ko ina basi sum tawbada som side ta ahang basida man lepaga sum thille sin nupi sing jingjan ba kudingi jingjan la kanu aina sum thin bado nupi sing jum bekti lo hantong na re habidi pot amna thilai banina nupa amaga nupi amaga samna hairabada phuna rakpa matamda akoigi nupi haibasi isana isagi control li khara tawna ba honam ta bekti sum hanba ma sum thin bado ai yam sauning ba haitare ko ai isagi on yam penta ba sauning badagi aina som lairam badagi pat jingjalaga ma som side ta leibasdagi aina mana thilli bestik je ai munge tawbane ba munge tawbada ai ngod electric current ma haibdi khangaudana ching launa chingi bado nakan sima koi sidhagi ba haitare aduma sidharaga chingi haina ya se ka gi toringai da khoi gi front line sida kadum side gi khoi gi kari haini a blue sepa kamgu gi nupi sing je gat ama manga moi je chara changjalaga moi gi makhuta akhoi gi khut sidagi saimuk sangani ko akoi saimuk chawgani perfume gi style toba spray amamam pairi ko paibase akoi uhode chamna da moi so khoi din chale huji ki bet mullu ge tawbadagi stick se mun ge taw moi so khoi da nam chale aduga mai to bet to ina mun ge na pairu be singni ngai me ase ina mayam da singe na ya ka ge tawda moi spray se ka phakre ba ka phak ai directly mouth to loi chang khre ba changi matam sa ai gi khawri ji ga ai gi thabak si ani si chakhatlaga koi gi kai haini gyan mamak pa haibadi ai si controlling amak ta ba isa si control li tawba ngam jingai changa ai gi next time da leiba nupi red free lipa nupi ama yawe ba masu hoji ki strict sina magi sida thin gi bane ba masu ada cingen masu law khre dana adu moi so khorom de attack haibadi tawre dana adu masu lawgre aduga spray se kapak ba loina na akoi friend da leiba nupi khara ture tubaga loina na ai su upaga tare leiraga upatari ngai sida ai nong khalaga yengu badi natabani ai gi khong sida kari gum akan ba mana di nele besi ma ga ga friend da lemi na bani na asale phana nupi du na net pani haimna akoi khalli maram di kana gumba ai gi maning da mai dei nupi enta leiba nate ma ga ga friend da lepa maga ai tu bani na directly adu da man nele nep ai khong je koi satpa ngamdraga khungup sidagi satoga ai sigi mafam sida siba taraga di moina chingjangi ma matamda ai thiba khangi da basu yai tanja sida ai gi hingna badi che lorage haibagi ai khongji satlaga tawnok da nupi mam su injan nakpai matung ina ai na mi se pangeng ma matamda ai na chomda olaga yeng matamda di nupi 30 muktang haibadi adung tangairam me haba matamse adu su moi si khara chena ba uba sidagi moina akoina su khongji sakalaga chena bagi haibadi lalama tawramna khoi ju attack taw khoi su hinghauna bagi dam chena honar khoda madam di akoi maithi re haina khanbadi nate akoi gi power yaudaba akoi da akoi gi khula yaugidaba akoi gi ne habda control li akoi kari gumam pa gi dabaduna akoi amana kari gumba sigi mafam sida tu gi ba taraga di mang gi ba taraga di akoi si thiba khangoi haibagi wakhallo lamaga loina na akoi na tamningi bwari si kana gumam ta liba phangaroi haibagi damta akoi di ai hakjang jibu ai thawai sibu kannabagi dang chelakpati nate mayam da opalli haining bagi wakhallo lamaga loina akoi thoklakpane ba thoklakpasi ai si maitei khoi gi state force na le hoba mafam se sibok dangdi ai gi thoke haibasi asaga loina na ai isana will lamaga loina na chen thorak ba haitare chen thorak bagi matek chen thorak ko tear gas any koi nongmai maru yaw hai me amsa kapak khre ko kapak ki basi ai di front gi thola ki bo bani na aingonda moi tear gas kapak bagi manam mit thupa aingonda phangi de maram de ai di front gi tholaga adum khara chakhalaga ai di wan thagre ba ai gyan mangkhre amai tawdana ai se ambulance da pubiraga moisna ai si kanokda ahamda kokta hospital da pukhale hai ai na gyan tadre tadebte moina ai gi ming hangba khopa kaimda khangi dabadagi haujiki wari si aina Bisimpur hospital da pubada khangbane ba isi sinna libada aduma na dumai tawdana Bisimpur hospital da pu hobuna pharani haidana ai si hospital ja ambulance da hapakpa matam sa ai gyan khara lai lakpadi ai si wangang ba khopadi ngamdaba khoi gi khanau si phajan graga maisa na manung da saaga akoi gi potha bang khangda ba haitare ai si sor si khon bangam da basida ai na ai gi sign tawjai haibadi ai si ai gi thawak si kanangumam na nombiraba aingon oxygen na hapiraba ai hingini haibasi ai gi wakhallo na di pujai tawbudu matam sida wabasi praja miyam na di khangam da bayai ai di isan hakteng na bani na ai gi thamoi da ai na numit tawagi ba saina sidi kanamta na khangbira moina ai na ju khalli matam sida
ꯑꯩ ꯊꯃꯣꯏꯁꯤꯅ ꯈꯟꯈꯤ ꯑꯩꯒꯤ ꯄꯤꯛꯈ꯭ꯔꯕ ꯏꯆꯥ ꯆꯍꯤ 6ꯀꯤ ꯁꯨꯔꯤꯕ ꯏꯆꯥꯁꯦ ꯑꯩ ꯅꯤꯡꯁꯪꯗꯦ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯤꯡꯁꯪꯕꯁꯦ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯁꯤꯜꯂꯒ ꯆꯪꯉꯨꯕ ꯑꯩꯁꯤ ꯐ꯭ꯔꯟꯗ ꯂꯦꯞꯄꯒ ꯆꯪꯉꯨꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯐꯝꯗꯨꯗ ꯊꯥꯔꯝꯕꯅꯦ ꯍꯦꯟꯅ ꯐꯩ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯋꯥꯈꯤꯕꯒꯤ ꯆꯩꯅꯥꯁꯦ ꯁꯤ ꯈꯪꯉꯝꯒꯗꯕ ꯁꯔꯨꯛꯄꯨꯗꯤ ꯃꯐꯝꯗꯨꯗ ꯑꯩ ꯁꯤꯔꯝꯕꯅꯁꯨ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯕꯨ ꯃꯐꯝꯗꯨꯗꯒꯤꯗꯤ ꯆꯤꯡꯊꯣꯛꯄꯤꯔꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯄꯒ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯋꯥꯕꯒꯤ ꯆꯩꯅꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯇ꯭ꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕꯗꯤ ꯅꯤꯡꯁꯪꯕ ꯉꯝꯕ ꯏꯆꯤꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯩ ꯋꯥꯔꯦ ꯏꯁꯤꯡ ꯍꯩꯕꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯩꯒꯤ ꯊꯕꯥꯛꯁꯦ ꯀꯅꯥꯒꯨꯝꯕ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯋꯥꯍꯩ ꯑꯃ ꯈꯅꯥꯎꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕꯒꯤ ꯆꯩꯅꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯇꯧꯕꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯏꯆꯦ ꯈꯔꯅ ꯑꯩꯕꯨ ꯄꯨꯈꯠꯄꯤꯔꯦ ꯍꯥꯞꯀꯠꯄꯤꯔꯦ ꯑꯦꯝꯕꯨꯂꯦꯟꯁꯇ ꯑꯩꯅ ꯋꯥꯕꯒꯤ ꯄꯔꯗꯥ ꯆꯤꯡꯕ ꯑꯩꯒꯤ ꯃꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯩꯔꯝꯕ ꯌꯣꯠ ꯄꯥꯏꯔꯒ ꯆꯤꯡꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯆꯩꯅꯥꯗꯨꯅ ꯐꯨꯒꯠꯂꯝꯅꯦ ꯑꯩ ꯉꯝꯗ꯭ꯔꯕꯅꯤ ꯁꯣꯔ ꯍꯣꯟꯕꯁꯦ ꯉꯝꯇ ꯇꯧꯕ ꯃꯇꯝꯁꯤꯗ ꯏꯆꯦꯁꯤꯅ ꯍꯥꯏ ꯅꯪꯕꯨ ꯀꯔꯤ ꯅꯃꯤꯡ ꯀꯧꯒꯦꯅꯦ ꯅꯃꯤꯡꯁꯨ ꯈꯪꯗꯦ ꯀꯔꯤ ꯂꯝꯗꯩꯅꯣꯁꯨ ꯈꯪꯗꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯗ ꯂꯩꯈꯤꯗꯕ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯗꯤ ꯄꯦꯜꯂꯔꯣꯏ ꯑꯗꯣ ꯅꯪꯒꯤ ꯕꯦꯒꯁꯦ ꯑꯩ ꯐꯥꯛꯀꯦꯀꯣ ꯍꯥꯏ ꯃꯥꯅ ꯅꯪꯒꯤ ꯑꯥꯏ ꯀꯥꯔꯗ ꯌꯥꯎꯕ꯭ꯔꯥ ꯀꯩ ꯌꯥꯎꯒꯦ ꯑꯩ ꯑꯃꯨꯛꯇꯗꯤ ꯌꯦꯡꯒꯦ ꯅꯪ ꯅꯃꯤꯡ ꯅꯊꯥꯁꯨ ꯈꯪꯗꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯐꯥꯛꯀꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯪ ꯆꯥꯛ ꯆꯥꯔ ꯆꯠꯈꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯄꯥꯅ ꯂꯩꯕꯥꯛ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤ ꯑꯃꯁꯨꯡ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯅ ꯌꯦꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯌꯦꯠꯂꯣꯏ ꯅꯪꯒꯤ ꯅꯊꯧꯅ ꯑꯩꯅ ꯊꯤꯡꯉꯣꯏ ꯍꯥꯏꯗꯅ ꯅꯨꯃꯤꯠꯁꯦ ꯃꯥꯅ ꯑꯩ ꯊꯤꯟꯕꯤ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯒꯦꯠ ꯊꯣꯛꯐꯝꯁꯤꯗ ꯁꯤꯇꯥꯕꯣꯟ ꯄꯥꯜꯂꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯅꯪ ꯍꯣꯔꯦꯟ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯀꯩꯒꯨꯝꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯁꯨ ꯑꯩ ꯁꯤꯇꯥꯕꯣꯟꯁꯦ ꯍꯦꯛꯄꯤꯒꯦ ꯍꯥꯏꯅ ꯃꯥꯅ ꯒꯥꯔꯤ ꯃꯊꯛꯇꯩ ꯀꯥꯈꯠꯂꯒ ꯁꯤꯇꯥꯕꯣꯟ ꯑꯅꯤ ꯍꯦꯛ ꯑꯩꯒꯤ ꯕꯦꯒꯇ ꯍꯥꯞꯄꯦꯕ ꯍꯥꯞꯄꯤꯕꯁꯤ ꯍꯥꯏꯔꯤꯕ ꯏꯆꯦꯁꯤꯅ ꯊꯦꯡꯅꯩ ꯑꯩꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯎꯀꯟꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯞꯄꯤꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯤꯟꯕꯤꯕ ꯃꯥꯅ ꯑꯩꯕꯨ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗꯨꯒꯤ ꯃꯥꯒꯤ ꯄꯣꯠꯇꯨꯅ ꯑꯩꯒꯤ ꯎꯀꯟ ꯑꯣꯏꯕꯁꯨ ꯅꯦꯅ ꯑꯩꯅ ꯈꯜꯂꯤ ꯆꯦꯡ ꯂꯩꯕꯅꯦꯅꯁꯨ ꯑꯗꯨꯒ ꯁꯤꯇꯥꯕꯣꯟꯁꯤ ꯃꯥꯅ ꯕꯦꯝꯃ ꯅꯪꯒꯤ ꯕꯦꯒꯇ ꯁꯨꯃꯥꯏꯅ ꯍꯩ ꯑꯅꯤ ꯌꯥꯎꯔꯝꯃꯤꯅꯦ ꯏꯆꯦ ꯅꯪꯒꯤ ꯅꯈ꯭ꯌꯥꯠꯁꯦ ꯊꯥꯗꯒꯦ ꯅꯪ ꯁꯤꯔꯁꯨ ꯆꯪꯉꯁꯨ ꯈꯤꯇꯪꯗꯤ ꯅꯪꯒꯤ ꯃꯩꯆꯥꯛꯁꯦ ꯀꯣꯛꯄꯗ ꯌꯦꯡꯁꯦ ꯍꯥꯏꯅ ꯃꯥꯅ ꯁꯤꯇꯥꯕꯣꯟꯁꯦ ꯑꯩꯒꯤ ꯈꯅꯥꯎꯁꯦ ꯆꯤꯝꯕꯥꯟꯁꯦ ꯃꯥꯅ ꯐꯥꯛꯇꯣꯛꯑꯒ ꯍꯩꯖꯜꯂꯦꯕ ꯍꯩꯖꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯊꯥꯗꯔꯛꯄ ꯁꯤꯇꯥꯕꯣꯟꯁꯤꯒ ꯑꯩꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯒꯤ ꯆꯥꯛꯄ ꯆꯩꯅꯥꯁꯤꯒ ꯑꯅꯤꯁꯤ ꯔꯤꯌꯦꯛꯁꯟ ꯑꯃ ꯊꯣꯛꯈꯤꯕꯒꯨꯝ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯈꯅꯥꯎꯁꯤꯗꯒꯤ ꯑꯣꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁꯤ ꯍꯣꯟꯕ ꯉꯝꯃꯛꯈꯤꯕ ꯃꯇꯝꯁꯤꯗ ꯑꯩ ꯃꯇꯝꯁꯤꯗ ꯈꯟꯈꯤꯕ ꯏꯆꯦꯁꯤꯅ ꯑꯩꯒꯤ ꯈꯅꯥꯎꯗ ꯊꯥꯗꯔꯛꯄ ꯄꯣꯠꯁꯤꯅ ꯑꯩꯁꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯃꯤ ꯑꯩꯁꯤ ꯍꯤꯡꯗꯨꯔꯕ ꯃꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯟꯈꯤꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯣꯊꯣ ꯏꯆꯦꯗꯣ ꯏꯆꯦꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯏꯅꯥꯎꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯃꯁꯛꯄꯨ ꯎꯍꯧꯗꯦ ꯇꯧꯕꯇꯕꯨ ꯃꯥꯗꯨ ꯑꯩꯅ ꯌꯥꯝꯅ ꯋꯤꯁ ꯄꯤꯅꯤꯡꯉꯤ ꯃꯥꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯄ ꯋꯥꯍꯩꯅ ꯀꯔꯤꯅ ꯍꯥꯏꯔꯒ ꯄꯦꯟꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯥꯏꯐ ꯀꯟꯕꯤꯔꯛꯄꯅꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯗꯣꯛꯇꯔ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯗꯕꯅꯤ ꯃꯥꯅ ꯑꯗꯨ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯑꯩ ꯍꯤꯡꯉꯤꯅꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯦꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯍꯧꯗꯦ ꯇꯧꯕꯇꯕꯨ ꯃꯥꯅ ꯑꯗꯨ ꯊꯥꯗꯔꯛꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯣꯕꯗ ꯃꯥꯏ ꯃꯈꯨꯠꯅ ꯌꯥꯏ ꯅꯪꯅ ꯉꯝꯃꯤꯉꯩ ꯅꯪꯒꯤ ꯅꯁꯥ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏ ꯑꯣꯊꯣꯔꯣ ꯏꯆꯦꯅ ꯅꯪꯒꯤ ꯑꯩ ꯈꯨꯠ ꯌꯥꯒꯦ ꯌꯥꯗꯕ ꯑꯩ ꯀꯣꯠꯀꯦ ꯍꯥꯏꯅ ꯃꯥꯅ ꯑꯩ ꯇꯤꯡꯕꯣꯡꯕꯨ ꯌꯥꯎꯅ ꯀꯣꯠꯂꯦꯕ ꯑꯩ ꯈꯪꯉꯦꯕ ꯈ꯭ꯌꯥꯠꯁꯦ ꯐꯥ ꯃꯥ ꯇꯤꯡꯕꯣꯡꯕꯨ ꯀꯣꯠꯂꯦ ꯅꯪꯅꯕꯨ ꯈꯔ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯤ ꯅꯪ ꯐꯅꯤ ꯍꯥꯏꯗꯤ ꯏꯆꯦ ꯇꯧꯒꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯥꯏ ꯑꯩꯁꯦ ꯃꯥꯅ ꯃꯅꯥꯎꯒꯨꯝ ꯈꯜꯂꯒ ꯏꯆꯦ ꯂꯣꯏ ꯇꯧꯒꯦ ꯅꯪ ꯑꯣꯊꯣꯔꯣ ꯑꯗꯨ ꯇꯧ ꯍꯥꯏꯔ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯥꯒꯤ ꯐꯤꯅ ꯃꯥꯏ ꯃꯤ ꯇꯩꯊꯣꯛꯄꯤꯗꯅ ꯈꯣꯠꯇꯅ ꯅꯣꯔꯃꯦꯂꯤꯁ ꯑꯩꯁꯦ ꯈꯔ ꯃꯈꯩꯗꯤ ꯂꯥꯛꯑꯦꯕꯀꯣ ꯃꯇꯝꯁꯤꯗ ꯂꯥꯛꯆꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯔꯤꯌꯦꯛꯁꯟ ꯆꯪꯈꯤꯕꯒꯤ ꯃꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯕ ꯃꯅꯨꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩ ꯂꯩꯖꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯁꯣꯔ ꯈꯔꯗꯤ ꯍꯣꯜꯂꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯣꯁꯄꯤꯇꯥꯜꯁꯤ ꯌꯧꯕ ꯃꯇꯝꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯈꯔ ꯃꯈꯩꯗꯤ ꯑꯣꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯌꯥꯝ ꯑꯣꯈ꯭ꯔꯕꯅꯤ ꯁꯨꯃꯥꯏꯅ ꯑꯦꯝꯕꯨꯂꯦꯟꯁ ꯃꯅꯨꯡꯗ ꯃꯥꯁꯤ ꯌꯦꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯔꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯊꯕꯥꯛꯇꯒꯤ ꯈꯧꯔꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯁꯥꯏꯟ ꯇꯧꯕꯗꯒꯤ ꯋꯥꯗꯤ ꯈꯤꯇꯪꯗꯤ ꯉꯥꯡꯕ ꯊꯣꯛꯑꯒꯁꯨ ꯈꯣꯟꯁꯦ ꯐꯥꯖꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁ ꯑꯃꯗꯤ ꯄꯥꯎ ꯂꯧꯕ ꯂꯥꯛꯈꯤ ꯃꯇꯤꯛꯇꯨꯗ ꯑꯩꯒꯤ ꯄꯦꯟꯗꯕ ꯈꯔ ꯃꯈꯩꯗꯤ ꯑꯩ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯩ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯦ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯅꯤꯁꯥꯕꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯆꯦ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄꯤꯔꯝꯃꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯝꯐꯥꯜꯗ ꯄꯨꯔꯁꯤ ꯃꯥꯗꯤ ꯑꯦꯗꯚꯥꯟꯁꯇ ꯄꯨꯔꯁꯤ ꯍꯥꯏꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏ ꯇꯥꯏ ꯂꯣꯏ ꯈꯪꯉꯤ ꯃꯣꯏꯅ ꯃꯥꯏ ꯄꯨꯈꯠꯄꯤꯔꯕ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯏꯁꯥꯅ ꯈꯣꯡ ꯂꯦꯡꯕ ꯉꯝꯗꯦ ꯑꯩ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯃꯇꯝꯁꯤꯗꯤ ꯃꯌꯥꯝꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯅꯤꯅ ꯇꯧꯕꯗꯨꯕꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯍꯧꯖꯤꯛꯀꯤ ꯑꯦꯗꯚꯥꯟꯁ ꯌꯧꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯈꯅꯥꯎꯁꯤ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜ ꯃꯌꯥꯝꯒ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ
ꯑꯃ ꯀꯥꯏꯔꯝꯃꯤ ꯂꯥꯛꯄꯤꯕ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯈꯪꯉꯝꯒꯅꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯒꯤ ꯈꯅꯥꯎꯁꯤ ꯋꯥ ꯉꯥꯡꯕꯗ ꯐꯥꯖꯟꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯁꯤꯗꯒꯤꯅ ꯊꯕꯥꯛꯄꯨꯒꯤ ꯃꯅꯨꯡꯁꯤꯗ ꯑꯁꯥꯕ ꯆꯩꯅꯥ ꯑꯃꯗꯤ ꯃꯅꯨꯡꯁꯤꯗ ꯐꯥꯎꯕ ꯀꯥꯟꯁꯤꯗ ꯁꯣꯟꯒꯤ ꯆꯤꯡꯈꯤꯕ ꯍꯛꯆꯥꯡ ꯅꯥꯝꯃꯁꯦ ꯁꯤ ꯈꯨꯠꯁꯤ ꯊꯥꯡꯒꯠꯄꯗ ꯉꯝꯗꯕ ꯁꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯖꯤꯡ ꯍꯧꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯏ ꯑꯗꯨꯗ ꯑꯩꯒꯤ ꯈꯣꯡꯁꯦ ꯆꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯅꯦꯕ ꯑꯩ ꯊꯥꯡꯒꯠꯄ ꯈꯣꯠꯄ ꯉꯝꯗꯕꯁꯦ ꯑꯗꯨ ꯁꯣꯏꯈꯤꯕ꯭ꯔꯥꯅ ꯈꯟꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯈꯣꯡꯗ ꯉꯁꯥꯏ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯅꯜꯈꯤꯕ ꯍꯥꯏꯕꯗꯨ ꯅꯦꯠꯁꯟꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦꯅ ꯑꯩ ꯈꯜꯂ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯅꯥꯀꯟ ꯅꯥꯝꯃꯁꯤ ꯄꯨꯔꯥ ꯁꯨꯝ ꯁꯤꯗ ꯂꯩ ꯗꯣꯛꯇꯔꯅ ꯍꯤꯗꯥꯛ ꯀꯥꯞꯄ ꯌꯥꯕ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯈꯤꯕꯒꯤ ꯀꯥꯞꯄꯤ ꯈꯅꯥꯎꯁꯤ ꯂꯥꯏꯌꯦꯡꯉꯛꯏ ꯇꯧꯕꯗꯕꯨ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯗꯨꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤꯅ ꯉꯁꯤꯕꯨꯗ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯦ 4ꯅꯤꯁꯤꯗ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯩꯅ ꯇꯥꯜꯂꯒ ꯆꯥꯖꯕꯅꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯑꯆꯧꯕ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯅꯠꯇ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯩꯔꯒ ꯍꯥꯏꯕꯗꯤ ꯁꯦꯀꯨꯔꯤꯇꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯊꯥꯒꯤ ꯇꯣꯂꯣꯞ 8,000 ꯐꯪꯉꯒ ꯏꯆꯥ 3 ꯊꯥꯛꯅꯕ ꯍꯣꯠꯅꯕꯗ ꯏꯇꯩ ꯏꯅꯥꯎ ꯊꯣꯡ ꯃꯥꯟꯅꯔꯒ ꯍꯣꯠꯅꯔꯛꯄꯅꯤ ꯇꯧꯕꯗꯕꯨ ꯑꯩꯅ ꯁꯣꯛꯑꯒ ꯇꯥꯔ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯏ ꯇꯧꯕꯗꯕꯨ ꯑꯩ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯊꯣꯛꯆꯔꯒꯁꯨ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯗꯤ ꯏꯆꯪ ꯐꯧꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯆꯔꯨꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯅꯁꯨ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯐꯝꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯐꯪꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯤ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯅꯤꯁꯥꯕꯅꯁꯨ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯒ꯭ꯔꯨꯞꯅꯁꯨ ꯂꯥꯛꯑꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯏꯆꯟ ꯏꯆꯦ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯩꯒꯤ ꯂꯥꯛꯑꯒ ꯍꯪꯕꯤꯔꯔꯤ ꯑꯩꯅ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯄꯨꯕꯤꯔꯔꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯉꯁꯤꯐꯥꯎꯗꯤ ꯑꯩꯒꯤ ꯑꯅꯥꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯃꯐꯝꯁꯤꯗ ꯇꯥꯔꯒꯗꯤ ꯂꯩꯖꯔꯒꯁꯨ ꯑꯗꯨꯒꯤ ꯁꯥꯏꯠꯀꯤ ꯑꯗꯨꯝꯒꯤ ꯑꯋꯥꯕꯗꯤ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯩ ꯏꯁꯥꯅ ꯇꯥꯜꯂꯒ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯀꯃꯥꯏ ꯇꯧꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯤꯃꯗꯤ ꯃꯦꯟꯈꯠꯄꯤꯌꯨ ꯍꯥꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯊꯦꯡꯅꯩ ꯉꯁꯤꯁꯨ ꯍꯟꯕ ꯂꯩꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯤꯁꯥꯕꯟ ꯃꯌꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤ ꯍꯥꯏꯕꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯪ ꯀꯔꯤ ꯅꯥꯕ ꯐꯔꯕ꯭ꯔꯥ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯤ ꯍꯪꯉꯒꯁꯨ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯩ ꯃꯣꯏꯗ ꯍꯥꯏꯕ ꯉꯝꯖꯗꯕꯒꯤ ꯑꯩꯅ ꯍꯥꯏꯖꯗꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯨꯕꯗꯁꯨ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯔꯛꯈꯤꯕꯁꯤꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯟꯖꯟꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯊꯣꯛꯀꯗ꯭ꯔꯅꯗꯤ ꯑꯩ ꯍꯥꯏꯗꯦꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯊꯨꯅ ꯐꯔꯒ ꯍꯧꯒꯠꯂꯒ ꯂꯩꯕꯥꯛꯀꯤ ꯅꯦꯛꯁ ꯇꯥꯏꯝꯗ ꯊꯣꯛꯂꯛꯄ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯇꯁꯨ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯌꯥꯎꯖꯈꯤꯒꯦ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯄꯥꯡꯒꯜꯅ ꯌꯥꯗ꯭ꯔꯕꯁꯨ ꯍꯛꯆꯥꯡꯁꯤꯅ ꯐꯃꯨꯡꯗ ꯂꯩꯔꯁꯨ ꯑꯩꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯣꯛꯏꯕ ꯂꯩꯕꯥꯛꯀꯤ ꯃꯌꯥꯝꯁꯤꯗꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯃꯐꯝꯗꯨꯗ ꯌꯥꯎꯔꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯥꯝꯖꯔꯨꯕꯅꯤꯅ ꯉꯁꯤꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯍꯥꯏ ꯉꯁꯤꯁꯨ ꯅꯪꯒꯤ ꯅꯁꯥꯅ ꯁꯤꯗ ꯂꯩꯖꯔꯒꯁꯨ ꯅꯪꯅ ꯍꯦꯛ ꯐꯕ ꯅꯨꯃꯤꯠꯇ ꯅꯪꯅ ꯆꯠꯄ ꯊꯕꯛꯇ ꯑꯩꯅ ꯊꯤꯡꯉꯣꯏ ꯅꯪꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯄꯥꯝꯖꯕ ꯅꯪꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯡꯅꯤꯡ ꯊꯥꯕꯗ ꯑꯩ ꯅꯪꯉꯣꯟꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯅꯪꯅ ꯆꯠꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯔꯥꯎꯅ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩ ꯑꯃꯨꯛ ꯋꯥꯈꯜ ꯑꯃꯗꯁꯨ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯕ ꯑꯅꯥꯕ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛ ꯍꯟꯊꯔꯛꯄ ꯃꯤꯀꯨꯞꯇ ꯏꯆꯥ ꯑꯄꯤꯛꯄ ꯎꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯉꯁꯤ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯌꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯅ ꯅꯨꯃꯤꯠ 4ꯅꯤ ꯐꯃꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯩ ꯑꯃꯅ ꯑꯩꯒꯤ ꯂꯥꯏꯐ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯏꯆꯥꯁꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯊꯃꯣꯏꯁꯤꯅ ꯍꯤꯞꯄꯒ ꯂꯩꯕ ꯃꯇꯝꯗꯗꯤ ꯈꯜꯂꯛꯏꯀꯣ ꯃꯇꯝꯗꯨꯗ ꯈꯟꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯈꯜꯂꯛꯏ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯅ ꯐꯃꯨꯡꯗ ꯇꯥꯔ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯩꯅ ꯁꯨꯒꯗꯕ ꯊꯕꯛ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝꯗꯨ ꯏꯆꯥꯁꯤꯅ ꯍꯣꯠꯅꯈꯤꯕ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯕꯔꯟ ꯑꯆꯧꯕ ꯑꯃ ꯍꯥꯞꯆꯜꯂꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯅ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯨꯕꯅꯤ나 ꯅꯪꯅꯕ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯇꯧꯕꯤꯔꯛꯏꯕ ꯃꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯁꯦ ꯕꯔꯟ ꯑꯃꯗꯤ ꯍꯥꯞꯄꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯆꯧꯕ ꯕꯔꯟ ꯑꯃ ꯄꯥꯏꯔꯝꯕꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯐꯃꯨꯡ ꯇꯥ ꯂꯩꯕꯅ ꯕꯔꯟꯁꯤꯡꯗꯣ ꯃꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯍꯥꯏꯕꯁꯦ ꯑꯩ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯧꯖꯤꯛꯇꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯈꯜꯂꯒꯁꯨ ꯇꯧꯔꯒꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛꯇꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯁꯥꯅꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯥꯏꯐꯇ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯅ ꯀꯨꯗ ꯆꯪꯈꯤꯕ ꯅꯨꯃꯤꯠꯇ ꯑꯋꯥꯕ ꯀꯣꯛꯏ ꯍꯥꯏꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯂꯥꯛꯀꯅꯤ ꯇꯧꯕꯗꯕꯨ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯂꯥꯏꯐꯇ ꯋꯥꯔꯤꯕꯈꯩꯗꯤ ꯁꯤꯈꯩꯅꯤ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤ ꯌꯥꯝ ꯊꯨꯅ ꯐꯔꯒ ꯂꯩꯕꯥꯛꯀꯤꯁꯨ ꯌꯥꯎꯕ ꯑꯩ ꯏꯆꯥꯒꯤꯁꯨ ꯃꯃꯥ ꯑꯣꯏꯕ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯤꯅ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯀꯟꯕ ꯌꯥꯗꯦꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯇꯨꯝꯗꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯂꯩꯕ ꯂꯥꯟꯁꯤꯒꯤꯗꯃꯛꯇ ꯇꯨꯝꯗꯕ ꯃꯤ ꯀꯪꯂꯥ ꯀꯌꯥ ꯑꯃ ꯄꯣꯊꯥꯕ ꯐꯪꯗꯒꯦ ꯃꯣꯏꯅ ꯍꯣꯠꯅꯕꯒꯤ ꯆꯩꯅꯥꯗꯨꯁꯨ ꯃꯣꯏꯗ ꯂꯣꯏ ꯐꯥꯎꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯐꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯆꯝꯕ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯏꯖꯠ ꯇꯦꯝꯁꯤꯟꯅꯔꯛꯄ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯋꯥꯕ ꯇ꯭ꯔꯣꯕꯂꯤꯡꯒꯤ ꯏꯔꯥꯡ ꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯗ ꯗꯦꯠ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯨꯄꯤ ꯑꯃ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯒꯤ ꯃꯇꯥꯡ ꯉꯔꯥꯡ ꯃꯌꯥꯝ ꯙꯔꯅꯥ ꯐꯝꯕꯁꯤꯗꯁꯨ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩ ꯊꯣꯛꯑꯒ ꯐꯝꯕꯗꯤ ꯉꯝꯗꯕꯅꯤꯅ ꯊꯃꯣꯏꯗ ꯅꯤꯡꯗꯨꯝ ꯈꯨꯔꯒ ꯐꯃꯨꯡꯁꯤꯗ ꯑꯩ ꯍꯤꯞꯄꯤ ꯑꯩ ꯌꯥꯎꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕꯗꯣ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯣꯗꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯤ ꯃꯤꯁꯛ ꯑꯃꯅꯦꯅ ꯑꯩꯅ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯄꯤꯕ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤꯗ ꯑꯣꯠ ꯅꯩꯕ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯩꯇꯩꯁꯤꯗ ꯍꯥꯏꯕ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯅ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯂꯩꯕ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯖꯠꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯊꯝꯖꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯑꯃꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯃꯁꯤꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛꯁꯨ ꯄꯩꯁꯥꯅ ꯈꯨꯠꯁꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯕ ꯑꯍꯥꯛꯄ ꯗꯟꯗꯤ ꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯊꯃꯣꯏꯗ ꯆꯥꯛꯈꯤꯕ ꯃꯩꯆꯥꯛꯇꯨꯒ ꯃꯥꯟꯅꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯐꯝꯗꯩ ꯊꯝꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯁꯤꯝꯄꯜꯂꯤ ꯑꯩꯈꯣꯏꯗ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯅ ꯆꯪꯕ ꯃꯇꯝꯗ ꯑꯁꯥꯂꯦꯐꯟꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯑꯦꯅꯤ ꯀꯩ ꯍꯥꯏꯅꯤ ꯐꯣꯔꯁ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯦ ꯃꯣꯗꯤ ꯁꯔꯀꯥꯔꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯁꯤꯝꯄꯜ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯑꯁꯤꯒꯨꯝꯕ ꯑꯦꯇꯦꯛꯁꯦ ꯇꯧꯍꯟꯕꯤꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯩ ꯏꯁꯥꯅ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣই ꯃꯅꯤꯄꯨꯔ ꯏꯃꯥꯁꯦ ꯀꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯊꯝꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯩ ꯏꯃꯥ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯣꯡꯖꯪꯗ ꯃꯃꯥꯡꯒꯤ ꯃꯦꯒꯤ ꯗꯦꯠ 19 ꯃꯦꯒꯤ ꯗꯦꯠ 19ꯗ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯙꯔꯅꯥ ꯐꯝꯈꯤꯕꯒꯤ ꯃꯇꯝꯗꯁꯨ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯅꯨꯄꯤ 75 ꯆꯠꯂꯒ ꯃꯐꯝꯗꯨꯗ ꯙꯔꯅꯥ ꯐꯝꯈꯤ ꯃꯐꯝꯗꯨꯗ ꯙꯔꯅꯥ ꯐꯝꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯥꯔꯃꯤꯠ ꯐꯪꯗꯕꯗꯒꯤ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯗꯤ ꯑꯣꯡꯂꯤ 5 ꯗꯦꯖꯀꯤꯗꯃꯛꯇ ꯆꯠꯄꯅꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯔꯒ ꯆꯠꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯏꯆꯥ ꯊꯥꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯦꯝꯄꯣꯠ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗꯅ ꯂꯩꯕ ꯑꯃꯠꯇ ꯑꯣꯏꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯐꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯔꯛꯏ ꯗꯤꯜꯂꯤꯒꯤ ꯄꯨꯂꯤꯁ ꯀꯩꯁꯤꯅ ꯍꯥꯏ 10 ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯄꯥꯔꯃꯤꯠ ꯐꯪꯒꯅꯤ ꯍꯧꯖꯤꯛꯇꯤ ꯐꯪꯉꯣꯏ ꯄꯥꯔꯃꯤꯠ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯅꯣꯏ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯃꯛ ꯄꯥꯔꯃꯤꯠ ꯂꯧꯕ ꯆꯠꯂꯤ ꯏꯁꯥꯃꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯜꯂꯤꯗꯨꯗ ꯂꯩꯔꯝꯕ ISTBꯒꯤ ꯔꯣꯖꯦꯟ ꯌꯥꯎꯔꯒ ꯏꯁꯥꯃꯛ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯃꯤꯠ ꯂꯧꯖꯕ ꯃꯇꯝꯁꯤꯗ DCꯁꯤꯒ ꯑꯩꯒ ꯌꯥꯝꯅ ꯉꯥꯡꯅꯩ ꯑꯩꯈꯣই ꯌꯥꯝ ꯋꯥꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯍꯨꯟꯇꯣꯛꯑꯝꯃꯒ ꯌꯨꯝꯒꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ ꯑꯩꯈꯣꯏꯅ ꯏꯆꯥ ꯊꯥꯛꯄ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯪꯗꯝꯁꯦ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯥꯞꯈ꯭ꯔꯕ ꯗꯤꯜꯂꯤ ꯇꯥꯅ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯉꯁꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯙꯔꯅꯥ ꯐꯝꯖꯒꯦ ꯍꯥꯏꯕꯁꯤꯗ ꯁꯔꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁꯀ ꯂꯣꯏꯅꯅ ꯇꯛꯈꯥꯏꯕꯗꯒꯤ ꯃꯥꯁꯤ ꯌꯥꯔꯝꯗꯕꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏꯕꯁꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯄꯣꯀꯦꯠꯀꯤ ꯄꯩꯁꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁꯔꯨꯛꯁꯤꯗ ꯁꯔꯨꯛ ꯌꯥꯔꯨꯝꯅ ꯃꯇꯝꯗ ꯑꯋꯥꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯒ ꯂꯥꯛꯄꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ 10 ꯗꯦꯖ ꯉꯥꯏꯔꯒ ꯃꯐꯝꯁꯤꯗ ꯂꯩꯅꯕ ꯄꯩꯁꯥꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯑꯕꯞ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯅ ꯄꯥꯏꯔꯛꯏꯁꯦ 35,000 ꯁꯤꯁꯤ ꯌꯥꯝ ꯋꯥꯅ ꯄꯨꯔꯒ ꯂꯥꯛꯏ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯅꯣꯡꯃ ꯀꯥꯏꯗꯤ ꯆꯥꯅꯤ ꯀꯔꯤ ꯇꯧꯅꯤ ꯑꯩꯈꯣꯏ ꯚꯔꯥ ꯆꯠꯊꯣꯛꯁꯦ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯀꯟꯕ ꯔꯤꯀ꯭ꯋꯦꯁꯀ ꯂꯣꯏꯅꯅ ꯍꯥꯏꯖꯕꯗꯒꯤ ꯃꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤ ꯗꯦꯠ 17 ꯅꯨꯃꯤꯠꯇꯅ ꯃꯉꯣꯟ ꯇꯛꯆꯕꯁꯦ ꯑꯗꯨꯒ ꯗꯦꯠ 18ꯁꯤꯒꯤ ꯅꯣꯡꯉꯥꯜꯂ ꯗꯦꯠ 19ꯁꯦ ꯐꯝꯃꯣ ꯍꯥꯏꯕ ꯑꯣꯔꯗꯔꯒꯤ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯗꯤꯜꯂꯤꯒꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯑꯩꯈꯣꯏꯅ ꯙꯔꯅꯥꯁꯤ ꯐꯪꯈꯤꯕ ꯅꯨꯃꯤꯠꯁꯤꯗꯁꯨ ꯗꯤꯜꯂꯤ ꯍꯥꯏꯕꯒꯤ ꯃꯩꯁꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯟꯗ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯁꯝ ꯇꯣꯉꯥꯟꯕꯅꯤꯅ ꯃꯇꯝꯗꯨꯗ ꯁꯥꯕꯒꯤ ꯆꯩꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯗ ꯋꯥꯍꯧꯔꯤꯕ ꯃꯩꯁꯥꯗꯨꯕꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯩꯁꯥꯅ ꯍꯦꯟꯗꯦ ꯈꯟꯕꯗꯒꯤ ꯁꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯟ ꯊꯣꯛꯑ ꯐꯝꯕ ꯉꯝꯗꯕꯒꯤ ꯆꯩꯅꯥꯁꯦ ꯃꯐꯝꯗꯨꯒꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔ ꯍꯥꯏꯕ ꯃꯐꯝꯁꯤda ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯈꯤꯕ ꯃꯩꯁꯥꯗꯣ ꯑꯩꯈꯣꯏ ꯃꯦꯛ ꯂꯥꯎꯗꯅ ꯀꯥꯏꯗꯅ ꯐꯝꯈꯤ ꯃꯇꯝꯗꯨꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯣꯡ ꯑꯀꯟꯕ ꯑꯃ ꯆꯨꯔꯛꯈꯤ ꯅꯣꯡ ꯑꯀꯟꯕ ꯆꯨꯕꯁꯦ ꯑꯩꯈꯣꯏ ꯍꯧꯒꯠꯂꯒ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇ ꯆꯦꯟꯈꯤꯗꯦ
ꯃꯐꯝꯗꯨꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤ ꯊꯣꯡꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯊꯧꯅꯥꯁꯤ ꯂꯩꯈ꯭ꯔꯦꯗ ꯍꯥꯏꯕꯗꯤ ꯁꯥꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕꯒꯤ ꯃꯊꯛꯇ ꯅꯣꯡꯅ ꯆꯨꯊꯔꯛꯄꯒꯤ ꯏꯁꯥꯁꯤꯒꯤ ꯏꯜꯂꯤꯕ ꯀꯣꯛꯁꯦ ꯁꯦꯠꯂꯤꯕ ꯃꯆꯨꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯐꯥꯎꯗ ꯃꯣꯏ ꯃꯆꯨ ꯂꯥꯡꯕꯐꯥꯎ ꯌꯥꯎꯋꯦꯕ ꯑꯗꯣ ꯈꯣꯡꯐꯝ ꯑꯃ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯒꯤ ꯖꯟꯇ꯭ꯔ ꯃꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯒ ꯂꯥꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁꯇꯣ ꯀꯥꯏꯕ ꯂꯩꯇꯅ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯜꯂꯛꯄꯗꯁꯨ ꯑꯩ ꯏꯁꯥꯃꯛ ꯒꯕꯔꯅꯔ ꯎꯅꯔꯒ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯤꯗꯝ ꯊꯝꯕ ꯄꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯦꯃꯣꯔꯤꯗꯝꯁꯤꯗ ꯑꯩꯅ ꯍꯥꯏꯈꯤꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕ ꯅꯣꯡꯃ ꯀꯥꯝꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕꯒꯤ ꯃꯈꯣꯟꯁꯤ ꯇꯥꯍꯟꯕꯤꯔꯅꯨ ꯁꯥꯔ ꯃꯦꯗꯥꯝ ꯍꯥꯏꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯟꯕꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯁꯨ ꯃꯇꯪ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯤꯂꯤꯛ ꯀꯦꯝꯗ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯆꯥꯛꯇꯅ ꯆꯦꯟꯊꯣꯔꯛꯑꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯉꯁꯤ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯃ ꯈꯥꯡꯉꯒ ꯂꯤꯂꯤꯛ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯒ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯣꯏꯅꯅ ꯌꯨꯝ ꯁꯥꯔꯒ ꯃꯐꯝꯗꯨꯗ ꯃꯁꯥꯒꯤ ꯂꯦꯟꯗ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯄꯤꯔꯝꯕꯁꯦ ꯑꯗꯨꯕꯨ ꯒꯕꯔꯅꯔꯅꯁꯨ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯀꯝꯄꯜꯁꯔꯤ ꯌꯥꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯊꯨꯕꯗ ꯃꯇꯝꯗ ꯐꯝꯕꯤꯌꯨ ꯍꯥꯏꯅ ꯒꯕꯔꯅꯔꯗ ꯑꯩꯈꯣꯏ ꯇꯛꯁꯟꯖꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯊꯠ ꯑꯈꯝ ꯂꯩꯇꯅ ꯏꯁꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯅꯣ ꯇꯧꯗꯅ ꯐꯣꯡꯗꯣꯛꯆꯔꯒ ꯃꯃꯥꯡ ꯊꯥꯔꯒ ꯂꯥꯛꯆꯕ ꯑꯩꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯇꯣꯔꯕꯨꯡꯗꯨꯗ ꯁꯨꯃꯥꯏꯅ ꯁꯣꯛꯇꯅꯁꯨ ꯇꯥ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯋꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ प्रजाꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯏꯪꯅ ꯆꯤꯛꯄ ꯁꯥꯟꯇꯤ ꯑꯣꯏꯕ ꯑꯁꯤ ꯑꯅꯥ ꯊꯣꯛꯈꯤꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯂꯩ ꯃꯇꯨꯡꯗꯁꯨ ꯑꯁꯤ ꯑꯅꯥ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯑꯃ ꯑꯣꯏꯅ ꯏꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯒꯣꯔꯃꯦꯟ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯔꯤꯀ꯭ꯋꯦꯁꯁꯤꯃ ꯊꯝꯖꯅꯤꯡꯉꯤ Manipur imagi thauna farabi mamomloi soram ongbi iche chingkhai nganbina jantar mantar chatuna protest tawba yaururaba tungda Manipur da hanba leitana ngasi phawba nongma kangdana numit chamani helaklaba irang asida thauna phana lan thengnarakliba iche ase ngasi di soktuna taduna phamungda leirabasu iche gi thawaina Manipur government amadi central government ta athuba matamda santi puraknaba paujiladu iche na thamlakli iche gi paujalasi state amadi central level gi authorities singna tabiraga thabak tonthok piraknabagi damakta ISCOM gi maikaidagisu thamjari